Hi friend! Chanbiduna aigi channel asibu subscribe tobiyu, like tobiyu, share tobiyu amadi anouba video thagalakpada notification fangnaba bell button asida nambiyu. Karigi amu ting tharu gani nanga inatagi laptho khrabada kanada amu wakatlu gani laptho ninna nanga laptho khrabada awaba na yungaba punsini khunjal thoknasu kapyaroidaba sumna chathataba mamal yauraba nungsibi nangbu waraudire nangbu nungsimanbagi idong tingthajabani hairangni nanna aibu nungsi masidani aina kainabada wariba ningsing ningsing kaphawi aina hauthaba warisin tuna ubikhare nungsigi mayonsu laklaroi amu yenlaroi aidi thuliba thajasu kairaba thamoi se thinjinba ngamdare noklaroi aidi kanagi warida wanabagi lambita koirare ifamna hanjin hanjin otlanu nanna sumharaba punsini haikrabasu